Kuki Millitan Singna Imphal West District ki Lamsang Police Station ki manung chanba Koutruk Meitei Khunda bom yauna nongmai kapsilaktuna Landarakpada paw asina hai thodok asi ngasi nungthil pung 2 rom tabada thokibani Kuki Millitan Singna nongmai kapsilakpa aduda khunja mama macha nongmai na panbadagi mama Leikhidre macha aduna sokpadagi Rims Hospital da pukatuna laikanari angang adudi thoidokna khudong thiningai oidre hairi Kuki Khulai Paiba Sing aduna Kangpopi District ki Bethlehem Khunlomdagi nongmai amadi bom kaptharaktuna Landarakibani kudak aduda National Sports University da leiriba IRB singnasu khudhankibaga loinana thodok thokphamda ahenba security force singnasu changsinkhre hairi ID News thodok thokphamdagi fangba pawda laibaktiba thodok asida Leikhidre nupi adu Fayeng Umang Leikaidagi angom ongbi Surbala kawi mahak machanupiga punna mapamda lakpani hairi Asi ukrak yung isi de yung mafleng ne ba. Makon to Haure Koutruk to. Gai den pro. Haure kadak man Koutruk. Paktan dare. Kape paktan dare. Haure. Kom dulu. Hai ba to wo mai kapak le. Besep to kapo yo. Hai ta pau harak baga jitie na pau harak baga chummi ni ja. Na kuyang da Kuki mga tarukum da gre no mai par ga da. Changro. Yum jan rồi mà. Bạc thâu đừng bạc thâu liều. Đừng bạc thâu liều mà. Bạc thâu không? Bạc thâu liều mà. Sige na, why think kita sana na pagtawa? Ha? Net asisidai changai batong ne. Ay, dolo adu sa ngo, why think kita lo sa ngo? Nâng trả khăn kìa.